Hello ma'am, ngasisu RR Project ni yamna nungaraba film ama puduna lagle. Hariba film asing mamingna Nezha Part 2. Film asi hantakta ikoi-koiduna 2025 ki January ki tarik 8 da release tawkiba action adventure animation amadi fantasy da based tawba movie amani. Film asigi panbiaba rating kara pallabadi Prime Video da 10 gi manungda 8.1, IMDb rating da 10 gi manungda 8.1 aduga Rotten Tomatoes da 96% gi fresh rating phangi. Film asi hantak chahi gi oina khwaidigi maming chatpa film amasu oiri. Film asina worldwide ki oina khwaidigi paisa tanbada manga suba reng da su leiribani. Adudi ma'am matam mangan davida film asigi asengba wari rom doina mai onselasi. Film sigi hobusinda Nezha amadi obing makoini gi fight loikraba matungda ulai. Aibidi film asi Nezha Part 1 gi aroiba singi makoini gi fight adubuni. Matamatuda Nezha amadi obing makoini gi hakchangda yamna kalaba lightning strike singna phuki. Maramaduna makoini gi hakchang asi pura mangkhiduna thawai amagumna leiki. Odugidi makoi gi master taiji du laktuna mahangna thamban gi manama singsing aduna semduna makoini gi anoba body mam semna batoromi. Tamasida Nezha amadi obing makoini gi asengba phomaduda halaknabagi damakta makoigi kulisda leiriba mi mayam asinasu mateng kyama pangami. Masdigi kulisda leiriba kunja mayam asina balgi mana thamchet ambau amadi atopa mana masing kaya ama makoina khomjanduna mana masing singadu kupna sugarba matungda bread amadi pizza gi mongda semami. Masidus natna pi manasu makoina semi ba pot asida mahakna sitorok panap adusu hapsalami. Makoi mayamna tawriba asi Nezha amadi obing makoini gi hakchang asi amuhana halaknabagi damakta tawribani. Jikti Nezha amadi obing makoini asi kulisda leiriba kunja mayam asina fattabani haina kalamde maramdi makoini na kunja mayam asibu kankibani. Asiga matungda kunja mayam aduna mana masing amadi haira kyana semkiba pot adu mafam asida jeligi masak mong manna saruk ani thongna haidorami. Odagi master taijina makoini bo hairiba jeli manba posak adugi manungda injan kirami. Aduga jeli manba pot adugi manakta master Maigelo adu laktuna Nezha amadi obing makoini gi anauba body gi shape adu mang hak tuna semami. Adubu Nezha nadi Michelangelo na haki body gi structure semiba adugi mong adu pamamde. Masdigi Nezha na maki hena phajaba body gi shape ama semu haiduna semalami. Adubu makoina semliba maki body gi shape adu makti yengbada pamamde. Jasida Nezha gi parents haibadi maki mama Lady Jin aduga maki baba Li Jing adu Nezha gi condition adu yengba lami. Asida master taiji duna Nezha gi parents asida asum hairami aina Nezha gi body gi form asi yamna phajaba mom da semga doribani. Wai si haibalo matungda Michelangelo na Nezha gi anauba body gi shape ama semami. Adubu Nezha di masi uba matamda makti sungpam pamamde. Maramasina Nezha na mahaki body gi shape adu mak semjarge haiduna mahakna thangani paikhatuna body gi shape adu semjarami. Dubu mak masamangna mahaki body gi shape semjariba adu hek yengba matamda ginjar bed ki mawng ama malami. Hek yengba matamda nokningba haibani. Tangasida master taiji eduna makoini gi matam mangandabida makoini gi body edubu amohana hinkalaknabagi damakta sauruba thambal ani gi manungda hapsan khirami. Tanja asida Nezha gi mama mapa gi manakta yamna pakhatna lanmi ma chenjelami. Aduga lanmi eduna asumna haira ami iningthau aikhogi khul asi hauji awafam ta tagadore yengnabasingna aikhogi khul adu question duna attack tawgadugi tawrga lehore. Asi taba matamda Lady Jin amadi Li Jing makoini edu makoigi khun Jintan Kwan hairiba adugi gate manakta lami. Tamasida makoigi mafam sida leiriba lanmi mayam aduna makoida attack tawrpa matamda ngakthok janabagi damakta lanmi mayam adu ready da loina leirami. Dugi Li Jing na mafam sida lakliba makoigi inime si kanano haiduna yenguba matamdadi ubingi master oiriba Sen Gong Bao adu oiduna leirami. Mangna mafam sida lakliba sisu Jintan Kwan hairiba city isibu thugairega haiduna laklibani. Asengma makidi Sen Gong Bao na mafam sida lakliba si obingi mapana tharakpani. Maramdi Nezha amadi obing makoini gi fight aduda mahaki masanapa obing asi sikre haina khanbadigi damakta mahakna laman khumba pambagi damak Nezha na leiriba Jintan Kwan hariba city isibu thugairu cho haiduna tharak poirami. Ogwang na Jintan Kwan hariba city isibu thugaina ba tharak matamda mahaki mafam asida leiriba sathiraba monster gi lanmi mayam adusu yawlami. Asidasu natna mahaki ek makhada leiba yamna sathiraba dragon sing adusu yawlami. Aduga makogi team asibu lead tawduna chalaliba misak asina Sen Gong Bao na ohelami. Maudagidi makogi mafam asida laiba lanmi mayam asina Jintan Kwan hariba mafam asida leiba lanmi mayam asida attack kyama tawwa horami. Achumna attack kyama tawrpa asina maram oiraga
mafam asida leiramba lanmi kaya amanasu monster creature kaya asina makoide attack tawriba asi ngakthoknaba honarami masidasu natana Nezha gi mama mapanasu makoigi mafam asida leiriba lanmi meyam amadi mahakki praja sing asi soktanabagidamagta makhoi ani nasu lakliba monster sing asiga yamna akanba mongda fight tawnarami asumna miyoibagi lanmi sing amadi tamthiraba sen gongpauna purakpa monster sing aduga lanthengnari matam asida sen gongpauna arapada bol machugumna langna ngaliba adu urami maudigi ngaliba mangal adugi manakta sen gongpauna Nezha adu soidinamaki leramgani haibasi khangami maramasdigi mahak mafam aduda yamna thuna chatkirami adubu mahakna mafam asida yorpa matamdadi mafam asida ngalamliba mangal asidi Nezha amadi Obing makhoi anigi anouba body ema semkatnabagi process tawbada nganba mangan oirami sen gongpaudi Obing na hingduna leiramba si uba matamda mahak yamna ngakjarami maudigi sen gongpauna Nezha asibu hatnabagidamagta mafam asida khajaliba sil asibu mahakna pairiba sakti leiraba khulai asina thugainaba yamna kana honarami adubu mahakna phanyamna kana honajarabasu mafam asida khajaliba sil asidi thugaiba ngamamde madugi mohutta sen gongpau adu mahakki masadu waraga tomi masi uba matamda master taiji aduna sen gongpau asibu sil adugi manungdagi langnarami maudigi sen gongpau adusu sawbadigi mahakna pairiba khulai aduna mafam asida yamna chawruba portal ama hangtoalami portal adudagi yamna sathiraba dragon king ahum tholami dragon king ahum adugi sakti leiraba energy kaya ama Nezha amadi Obing makhoi ani na leiriba sil aduda kapsanba matamda sil adu mafam asida kaikhirami adubu sil adu kairakpa matamda sil asigi manungda leiba makhoi meyam asi loina siba tare haiduna Obing na mahakki ice ki power du sizinaduna makhoi sing adu loina kanbirami somdana ogwangna mahakki machanapa Obing asi hingi haiba asi khangami maramasdagi mafam asida hangtoktuna leiriba portal adudagi thoraktuna mahakki machanapa Obing gi manakta laami adubu matang asida Obing gi hakchang adudi makha tana hingduna leiba ngamamde maramdi mahakki anouba body ma semnaba process tawringai matam aduda takti leiraba dragon king ahum aduna mangonda energy kaya ama kapsalakhiba aduna maram oraga Obing gi hakchang asi aduga matik soami maram asina mahakki hojik leiriba hakchang asi makha tana hingba adu oithoamde matang asida thambal adugi manungde yauduna lehauba Nezha gi body adudi mapung phana semba loraduna thorami aduga Obing na soktuna leiramba asi uba matamda mahak yamna nungaitana Obing gi manakta chensalami aduga kaidore haiduna hangami masida Nezha na yamna sauna mahakki master taiji aduda Obing gi hakchang asi kaidore haiduna hangami masida master taiji aduna Nezha da asumna hairami hojik Obing gi anouba hakchang ama semnabagidamakta mangonda supnagi numit 8 ni gi matam khaktang lei karigumba ikhoina numit 8 ni asigi manungda mahakki anouba hakchang ama semokdaba tarabadi mahakki thawai asi masa mathantana mangkhargani maram asina master taiji adu hojik kari togodom haiba adu khangamde maramdi Obing gi anouba hakchang ama semnabagidamakta mahakna thambal adugi manungda hapchankiba adusu hojikti thambal adusu loina kaiduna taraga leirambagidamaktani maram asdagi master taiji aduna asumna hairami Obing gi anouba hakchang asina semdringai gi marak asida mahakki thawai asina hingna leinabagidamakta Nezha gi masa manungda mahakki thawai asi sengchanduna Nezha gi body asibu makhoi ani na share tawnuduna makhoi animak hingna leiminaba yagani marak asida ikhoina Konglen mountain adu chattuna Obing gi anouba hakchang adu semnabagi masang mathum sing adu ikhoina laurugadabani masi taba matamda Nezha na Obing gi thawai aduda nahak aigi hakchang manungda yamna thuna chango haiduna hairami maudagi di Obing gi thawai adusu Nezha gi hakchang manungda changkhirami Nezha gi hakchang manungda changkhraba matungda Nezha na Obing adu kaurami matam asida Obing nasu Nezha na kauriba adu tabadigi khumami asumna Nezha amadi Obing makhoi ani wari sanazarami masi uba matamda Nezha adudi yamna haraujarami sin asisu ikhoina film asi yengba matamda yamna nungaiba sin adusu oiri matang asida sen gongpauna makhoi meyam aduda asumna hairami nakhoida Obing gi anouba hakchang adu semnabagi material sing adu icham chamna pirakadaba natte mafam aduda leiramliba lai sing aduna Nezha da immortality test tarukaduribani masidus natna mangonda karigumba changgeng meyam amasu tarukaduribani airiba test meyam adubu nahakna mai pakpa tarabadi Obing bu hinganabagi holy potion adu nangonda pirakaduribani matang asida Ogwang haibadi Obing gi baba aduna yamna sauna asumna hairami ten gongpau nahakna maram oiraga hojik sentan kwang da chathariba attack asi nahakna delete tahole masidus natna war asida makhoi khara amadi prisoner margumna su thamalle fare karigumba Nezha na immortality test adu mai paktuna Obing gi holy potion adu porpa ngamba tarabadi khoina hojik sentan kwang hariba city asida attack toba si soidana maki lepkani
ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯁꯤꯕꯨꯁꯨ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯊꯥꯗꯣꯛꯄꯤꯒꯅꯤ ꯑꯁꯨꯝꯅ ꯅꯦꯖꯥꯒꯤ ꯇꯤꯝ ꯑꯃꯗꯤ ꯑꯣꯒ꯭ꯋꯥꯡꯒꯤ ꯇꯤꯝ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯗꯤꯜ ꯑꯁꯤꯗ ꯌꯥꯅꯔꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯅꯦꯖꯥ ꯑꯃꯗꯤ ꯃꯥꯁꯇꯔ ꯇꯥꯏꯖꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯀꯨꯡꯂꯦꯟ ꯃꯥꯎꯟꯇꯦꯟ ꯑꯗꯨꯗ ꯆꯠꯂꯒ ꯂꯥꯏꯁꯤꯡ ꯑꯗꯨ ꯎꯅꯔꯨꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯁꯇꯔ ꯇꯥꯏꯖꯤ ꯑꯃꯗꯤ ꯅꯦꯖꯥ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯥꯁꯇꯔ ꯑꯦꯟꯖꯦꯂꯣ ꯍꯥꯏꯕꯗꯤ ꯑꯣꯛ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯀꯨꯡꯂꯦꯟ ꯃꯥꯎꯟꯇꯦꯟ ꯑꯗꯨ ꯇꯝꯗ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏꯅ ꯆꯠꯈꯤꯕ ꯑꯗꯨ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯂꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯅꯁꯨ ꯃꯆꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯃꯈꯣꯏꯅꯤꯅ ꯀꯨꯡꯂꯦꯟ ꯃꯥꯎꯟꯇꯦꯟ ꯑꯗꯨ ꯌꯧꯅꯕꯒꯤ ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯅꯦꯖꯥ ꯑꯗꯨꯅ ꯃꯥꯁꯇꯔ ꯇꯥꯏꯖꯤꯗ ꯌꯥꯝꯅ ꯆꯥꯁꯟꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯃꯌꯥꯝ ꯆꯥꯁꯟꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯑꯃꯣꯠꯄ ꯃꯌꯥꯝ ꯑꯃ ꯇꯩꯔꯒꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇꯅꯤ ꯉꯥꯏꯍꯥꯛ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯆꯤꯡ ꯑꯃꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯁꯇꯔ ꯇꯥꯏꯖꯤꯅ ꯅꯦꯖꯥꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯣꯕꯤꯡꯒꯤ ꯊꯋꯥꯏ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯅꯦꯖꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯅꯍꯥꯛꯅ ꯃꯄꯨꯡ ꯐꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯊꯝꯕꯁꯨ ꯉꯝꯒꯅꯤ ꯃꯔꯝꯗꯤ ꯅꯦꯖꯥꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡ ꯑꯁꯤꯗ ꯗꯤꯃꯣꯅꯤꯛ ꯑꯣꯏꯕ ꯁꯛꯇꯤ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯍꯧꯒꯠꯅꯤꯡꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯍꯦꯛꯇ ꯍꯧꯒꯠꯂꯛꯀꯗꯣꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯁꯣꯂꯨꯁꯟ ꯑꯁꯤ ꯄꯨꯔꯛꯀꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯁꯤꯒꯤ ꯇꯨꯝꯅꯕꯒꯤ ꯍꯤꯗꯥꯛ ꯑꯁꯤ ꯆꯥꯕ ꯇꯥꯏ ꯍꯥꯏꯗꯨꯅ ꯇꯨꯝꯅꯕꯒꯤ ꯇꯦꯕ꯭ꯂꯦꯠ ꯌꯥꯎꯕ ꯀꯧꯇꯥ ꯃꯆꯥ ꯑꯗꯨꯕꯨ ꯅꯦꯖꯥꯗ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯛꯑꯝꯃꯤ ꯑꯗꯨꯒ ꯃꯥꯁꯇꯔ ꯇꯥꯏꯖꯤ ꯑꯗꯨꯅ ꯑꯁꯨꯝꯅꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯇꯨꯝꯅꯕꯒꯤ ꯇꯦꯕ꯭ꯂꯦꯠ ꯑꯁꯤ ꯆꯥꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯍꯥꯛꯀꯤ ꯕꯣꯗꯤ ꯑꯁꯤ ꯑꯣꯕꯤꯡꯅ ꯑꯃꯨꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯑꯣꯕꯤꯡ ꯑꯣꯏꯗꯨꯅ ꯂꯩꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯦꯖꯥꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯗꯤꯃꯣꯅꯤꯛ ꯑꯣꯏꯕ ꯁꯛꯇꯤꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯂꯥꯏꯁꯤꯡ ꯑꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯗꯤꯃꯣꯅꯤꯛ ꯑꯣꯏꯕ ꯁꯛꯇꯤ ꯀꯌꯥ ꯑꯃ ꯌꯥꯎꯏ ꯍꯥꯏꯕ ꯑꯁꯤ ꯈꯪꯕ ꯉꯝꯃꯣꯏꯗ꯭ꯔꯤꯕꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯥꯁꯇꯔ ꯇꯥꯏꯖꯤ ꯑꯃꯗꯤ ꯅꯦꯖꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯖꯔꯅꯤ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯛꯑꯝꯃꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯀꯨꯡꯂꯦꯟ ꯃꯥꯎꯟꯇꯦꯟ ꯑꯗꯨ ꯌꯧꯔꯛꯑꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯄ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯏ ꯀꯌꯥ ꯑꯃꯁꯨ ꯊꯦꯡꯅꯔꯝꯃꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯂꯥꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯂꯥꯏ ꯃꯀꯣꯛ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯊꯦꯡꯅꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯅ ꯋꯨꯌꯥꯡ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯃꯧꯗꯨꯒꯤ ꯋꯨꯌꯥꯡꯅꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯤꯔꯝꯃꯤ ꯃꯥꯁꯇꯔ ꯇꯥꯏꯖꯤ ꯑꯃꯗꯤ ꯅꯦꯖꯥ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯃꯇꯝꯗ ꯅꯦꯖꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯑꯣꯕꯤꯡꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯑꯣꯕꯤꯡ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗ ꯉꯁꯥꯏꯗꯒꯤ ꯃꯇꯝ ꯁꯥꯡꯅ ꯇꯦꯕ꯭ꯂꯦꯠ ꯑꯗꯨ ꯆꯥꯔꯨꯕꯗꯒꯤ ꯇꯨꯝꯗꯨꯅ ꯂꯩꯔꯨꯕ ꯅꯦꯖꯥꯒꯤ ꯕꯣꯗꯤ ꯑꯗꯨ ꯑꯃꯨꯛ ꯃꯤꯀꯞ ꯊꯣꯔꯛꯑꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯑꯣꯕꯤꯡ ꯑꯗꯨ ꯅꯦꯖꯥ ꯑꯃꯨꯛ ꯑꯣꯟꯈꯤꯔꯝꯃꯤ ꯃꯧꯗꯨꯒꯤ ꯅꯦꯖꯥ ꯑꯗꯨꯁꯨ ꯍꯧꯒꯠꯂꯛꯄꯗ ꯉꯥꯏꯔꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯅꯝꯕꯔ 1 ꯇꯧꯅꯤꯡꯉꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯁꯇꯔ ꯇꯥꯏꯖꯤ ꯑꯗꯨꯅ ꯅꯦꯖꯥꯅ 1 ꯇꯧꯒꯦ ꯇꯧꯔꯤꯕ ꯑꯗꯨꯗ ꯃꯐꯝ ꯑꯁꯤ ꯅꯝꯕꯔ 1 ꯇꯧꯐꯝ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯊꯤꯡꯉꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯂꯥꯏ ꯃꯀꯣꯛ ꯋꯨꯋꯥꯡ ꯑꯗꯨꯅ ꯂꯥꯏ ꯅꯨꯄꯤ ꯑꯃꯗ ꯅꯦꯖꯥ ꯑꯁꯤꯕꯨ ꯇꯣꯏꯂꯦꯠ ꯂꯩꯐꯝꯗ ꯄꯨꯔꯨꯆꯣ ꯍꯥꯏꯗꯨꯅ ꯊꯥꯈꯤꯔꯝꯃꯤ ꯃꯧꯗꯨꯒꯤꯗꯤ ꯅꯦꯖꯥ ꯑꯃꯗꯤ ꯂꯥꯏ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯣꯏꯂꯦꯠ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯑꯗꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯅꯦꯖꯥꯅ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯅꯕ ꯀꯌꯥ ꯑꯃ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯅꯦꯖꯥꯅ ꯄꯉꯥꯡꯗ ꯉꯥꯡꯂꯤꯕ ꯑꯗꯨ ꯇꯥꯗꯕꯤꯗ ꯑꯗꯨꯝ ꯆꯠꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯅꯦꯖꯥꯅ ꯂꯥꯏ ꯅꯨꯄꯤꯅ ꯁꯦꯠꯂꯤꯕ ꯐꯤꯔꯣꯟ ꯑꯗꯨꯗ ꯅꯦꯠꯁꯟꯕꯗꯒꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯁꯦꯠꯂꯤꯕ ꯐꯤꯔꯣꯟ ꯑꯗꯨ ꯁꯦꯒꯥꯏꯔꯝꯃꯤ ꯃꯧꯗꯨꯒꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯁꯨ ꯐꯤꯔꯣꯟ ꯑꯗꯨ ꯁꯦꯒꯥꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯐꯤꯔꯣꯟ ꯑꯗꯨ ꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯅꯦꯖꯥ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯝꯃꯝꯃꯒ ꯃꯍꯥꯛ ꯆꯦꯟꯈꯤꯔꯝꯃꯤ ꯅꯦꯖꯥꯁꯨ ꯅꯨꯄꯤ ꯑꯗꯨ ꯆꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯃꯊꯟꯇ ꯂꯩꯍꯧꯔꯝꯃꯤ ꯃꯧꯗꯨꯒꯤ ꯅꯦꯖꯥꯅ ꯃꯊꯟꯇ ꯑꯗꯨꯝ ꯔꯨꯝ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯔꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯑꯝꯃꯤ ꯔꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯄꯥꯛꯂꯕ ꯑꯁꯪꯕ ꯎꯅꯥ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯄꯥꯛꯂꯕ ꯎꯅꯥꯁꯤꯡ ꯑꯗꯨꯗ ꯄꯛꯄ ꯏꯁꯤꯡ ꯗ꯭ꯔꯣꯞ ꯀꯌꯥ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯄꯥꯇ꯭ꯔ ꯀꯌꯥ ꯑꯃꯗ ꯇꯥꯔꯛꯇꯨꯅ ꯇꯨꯡꯗꯨꯅ ꯂꯣꯏꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯅꯦꯖꯥꯅ ꯈꯜꯂꯤꯕꯗꯤ ꯃꯐꯝ ꯑꯁꯤ ꯄꯥꯕ꯭ꯂꯤꯛ ꯇꯣꯏꯂꯦꯠ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯏꯁꯤꯡ ꯇꯨꯡꯗꯨꯅ ꯂꯩꯔꯤꯕ ꯄꯥꯇ꯭ꯔ ꯑꯗꯨꯗ ꯃꯍꯥꯛ ꯅꯝꯕꯔ 1 ꯇꯧꯁꯤꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯦꯟ ꯔꯨꯝ ꯑꯣꯏꯔꯤꯕ ꯍꯥꯏꯕꯗꯤ ꯂꯥꯏ ꯃꯀꯣꯛ ꯋꯨꯌꯥꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯅꯦꯖꯥ ꯑꯗꯨꯁꯨ ꯂꯥꯛꯑꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏ ꯃꯌꯥꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯐꯪꯕ ꯑꯁꯦꯡꯕ ꯏꯁꯤꯡ ꯑꯗꯨꯕꯨ ꯅꯦꯖꯥ ꯃꯥꯁꯇꯔ ꯇꯥꯏꯖꯤ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏ ꯀꯌꯥ ꯑꯁꯤꯅ ꯊꯛꯅꯕꯒꯤꯗꯃꯛꯇ ꯄꯤꯔꯛꯑꯝꯃꯤ ꯑꯗꯨꯕꯨ ꯅꯦꯖꯥꯅ ꯏꯁꯤꯡ ꯑꯗꯨ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯎꯝꯃꯨꯔꯀꯥꯟꯗꯗꯤ ꯃꯈꯣꯏꯅ ꯊꯛꯅꯕꯒꯤ ꯄꯣꯔꯛꯏꯕ ꯏꯁꯤꯡ ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯉꯁꯥꯏ ꯅꯝꯕꯔ 1 ꯇꯧꯁꯜꯂꯝꯕ ꯑꯗꯨꯗꯒꯤ ꯀꯟꯗꯨꯅ ꯄꯣꯔꯛꯄ ꯑꯣꯏꯔꯝꯃꯤ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯅꯦꯖꯥ ꯑꯗꯨꯗꯤ ꯏꯁꯤꯡ ꯑꯗꯨ ꯊꯛꯇꯕꯤꯗ ꯃꯍꯥꯛꯀꯤ ꯃꯆꯤꯟꯗ ꯎꯝꯃꯝꯕ ꯏꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯑꯣꯊꯣꯔꯛꯑꯝꯃꯤ ꯃꯥꯁꯇꯔ ꯇꯥꯏꯖꯤꯁꯨ ꯏꯁꯤꯡ ꯑꯗꯨ ꯊꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯅꯦꯖꯥꯅ ꯏꯁꯤꯡ ꯑꯁꯤ ꯊꯛꯇꯅꯕꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯏꯪꯒꯤꯠ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯁꯇꯔ ꯇꯥꯏꯖꯤ ꯑꯗꯨꯗꯤ ꯈꯪꯗꯕꯅꯤꯅ ꯏꯁꯤꯡ ꯑꯗꯨ ꯊꯛꯆꯟꯒꯦ ꯍꯥꯏꯗꯨꯅ ꯎꯝꯖꯜꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯅꯦꯖꯥꯅ ꯏꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯝꯕꯔ 1 ꯇꯧꯁꯟꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯑꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯥꯁꯇꯔ ꯇꯥꯏꯖꯤ ꯑꯗꯨꯁꯨ ꯏꯁꯤꯡ ꯑꯗꯨ ꯊꯛꯀꯦ ꯇꯧꯔꯝꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯌꯥꯗ ꯎꯝꯃꯝꯕ ꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯑꯣꯊꯣꯔꯛꯑꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯨꯌꯥꯡ ꯍꯥꯏꯕꯗꯤ ꯂꯥꯏ ꯃꯀꯣꯛ ꯑꯁꯤꯅ ꯃꯥꯁꯇꯔ ꯇꯥꯏꯖꯤ ꯑꯃꯗꯤ ꯅꯦꯖꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯀꯩꯗꯧꯔꯒꯦꯅꯦ ꯅꯈꯣꯏ ꯑꯅꯤꯅ ꯏꯁꯤꯡ ꯑꯗꯨ ꯊꯛꯇ꯭ꯔꯤꯕ ꯑꯗꯣ ꯐꯔꯦ ꯉꯁꯤꯒꯤ ꯏꯁꯤꯡ ꯑꯁꯤꯗꯤ ꯊꯨꯝꯒꯤ ꯁꯔꯨꯛ ꯈꯤꯇꯪ ꯌꯥꯎꯕ ꯃꯥꯜꯂꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯛꯑꯝꯃꯤ
aduga mahangna sumna sohaira ami hojikti ising ase thakpa loirabanina Nezha gi tawgadaba test sing adu mathang manau naina tawrasi somda topa silamadana lijingi lanmi mayam aduna makogi mafam asida war tawbada kai kiba mayam adu semjan sajanjuna leirami hojik mafam asi haibadi Chentown Kong hariba kungang asigi akoibada mai mahi mayam ama takiba aduna maram oraga madu mayam adu ching amagumna wangna makogi kungang asi question duna leirami wanglaba ching sing adudana tamthiraba monster creature kaya ama tongduna Chentown Kong da leiba miyam asibu makoina munne yengduna leirami matang asida Chen Gong Bao su mahaki haisingba skill adu henkatnabagidamagta training kaya ama tawduna leirami mahangna tawriba training asidi mafam asida mahaki makhada leiriba monster sing aduna asakpa maibun kaya ama mangonda langsalalaga maibun sing adubu mahangna ngakthokpagi training kaya ama tawrami matang asida Lijing haibadi Nezha gi baba adu Chen Gong Bao gi manakta laktuna asumna hairami hojikti aikhoigi khul asigi akoibada mai mahi mayam amana question duna lekhibana maram oraga masidigi thokiba yabagi lambi adu nahangna muktak takpiyu maduna taba tarabadi aikhoigi lanmi sing asi awapamda loina taragani ahanbadadi Chen Gong Bao adu Lijingna hairiba wa asibu kahena tasandabida thausadabida leirami madugi mohta mahaki wakhanda makhoigi lanmi sing adudi loina sirabasu yare haina khalami tanja asida Lijinggi lanmi sing aduna kanagumba amabu phaduna Chen Gong Bao gi manakta pusanduna sangami Chen Gong Bao na leithokduna yenguba matamdadi mafam asida phaduna pusalakliba miyo asi atai kanam toiramde mahak hek pongminaba mahaki manaunupa oiduna leirami mahaki manaunupa asigi mamingna Xiao Pao haina kawromi Xiao Pao di mahaki mayamba Chen Gong Bao asi ujaba matamda yamna haraujarami maram asina mahaki mayamba asibu konjanjarami Gong Bao su manaunupa Xiao Pao asi ujaba matamda yamna haraujarami Xiao Pao asinadi mayamba Gong Bao asi phattaba miyo amani haiba asi khangba natribani aduga Xiao Pao na mahaki masa asi miyoibagi saktamda mu on mahaki asengba saktam sagi saktam aduda mu on ba du ngamme haiba du mahaki mayamba asida ulami maramasdigi Xiao Pao na mahaki mayamba adugi matungda inaduna mahaksu lanmi ama oirage haina hairami adubu Gong Bao nadi mahaki manaunupana asumna tawba asi mangonda khudongthiba kaya ama tarakani haiba asi khangami masi uba matamda Lijingna Gong Bao gi wakhanda khaliba sing asi loina khangami aduga mahaki manaunupa Xiao Pao gi icham chamjaba mataw asi uba matamda mahak yamna ngakjarami maudigi Lijingna Gong Bao gi manaunupa Xiao Pao asida asumna hairami nahaki neyamba Gong Bao asidi yamna phaba misak amani aikhoi miyobigi lanmi kayana tamthiraba monster sing aduga lanthengnaba matamda nahaki neyamba Chen Gong Bao asina aikhoi miyobigi lanmi sing asigi mateng kaya amasu pangibani asumna Lijingna Gong Bao asibu mahaki manaunupa gi mamangda thagalakpasi uba matamda mahak thamoi pelami Baudi Gong Bao na mahaki manaunupa asibu yumda hallo aduga nahaki tawgadaba nathosing adu mapung phana pangthoru haiduna mayumda thakirami manaunupa na chatkraba matungda Gong Bao na mamangda Lijingna haikiba wadu yarami madudi mafam asidagi Lijinggi lanmi sing adu mataw krama thokhigani haibagi lambi adu mahangna takpirami somda atopa silamadana Nezha asibu lai mayam aduna mafam amada puduna laami makhoina tawriba ase hojik Nezha gi ihananba test adu pangthoknabagidamakta mafam asida poroklibani makhoina lakliba asisu sabi mayam leiba mafam amadani hojik Nezha amadi sabi gi leader aduga mafam asida fight tawdogi taromi makhoigi fight asi hojringai mamangda Nezha na tumnabagi hidak adu chasankirami maram asina mahaki body asi obingi saktamda muk laami maudagidi mafam asida leiriba sabigi leader boss aduna Nezha asibu phugi haiduna changpa matamdadi obingi sakti du sizinaduna makhoigi boss asibu mafam asdigi yamna arapa mafamda langthokirami maudagi makhoigi biber boss aduna mahaki makhada leiba lanmi amada Nezha asibu phu haiduna order tawrami matang asida Nezha jusu makeup toraktuna obing olamba adu Nezha gi saktamda mu olami makhoina sumna tawriba mayam asi master taiji amadi lai mayam adusu arapadagi yengduna leiribani maudagidi Nezha ga mafam asida leiba lanmi amaga fight tawba matamda lanmi aduna Nezha asibu tamthina phutalami adubu soibadigi Nezha na pairiba tumnabagi hidak adu mafam asida sabi mayam asina semduna thamba yamna chawba supki chapu magi manungda tasankirami asumna Nezha na maithiba si uba matamda makhoigi fight asibu yengiba laising adudi ngaami maram asidagi lai diro aduna Nezha gi manakta chatuna mangonda kari thokdok thoge haiba adu yengoge haiduna tarami adubu master taiji aduna diro asibu Nezha gi manakta chakhidana haiduna khamami maramdi master taiji sina khangi madudi Nezha na obing saktamda leitabana maram oraga atopa lanmi asina mapu maithiba piribne haiba sikhangami maudigi Nezha na tumnabagi tablet yawba kokta masa adu thakatuna yengba matamdadi kokta adugi manungda tumnabagi hidak adu amata yawdabida leirami madugi mota tumnabagi hidak adudi mafam asida chawruba kofu amagi manungda tasanduna leirami maram asidagi Nezha na yamna thuna sup pik thana yawruba chafu achauba adubu thangkatuna mahangna loina thakchalami
Maram asina Nezha adu obing saktamda mu olami. Hojikti Nezha se obing saktamda olabanina mafam asida leiriba sabigi lanmi sing amadi makhoigi boss adu mahakna loina phudatlami. Asumna Nezha na ahanba test asi mai paami. Mai panglaba matungda mafam asida leirimniba sabi mayam asi mafam asida laiba lai mayam asina loina phajan kirami. Mathangi sinda Master Taiji Nezha amadi Huwang makhoi sing adu atopa lai kya ga unanabagidamagta mafam amada lami. Makhoi lai mayam adu unaraba matungda lai mayam aduna asumna wari sanarami. Madudi makhoigi lai mayam asina mathangdadi phatraba ibin monster mayam aduga oina lanthengnarasi hairami. Mathangi sinda Nezha gi ani suba test adu tawnabagidamakta Jangtaw kauba nupa amagi manakta Nezha asibu fight tawnabagidamakta puduna lami. Jangtaw hariba nupa asi phatraba demon kyabu mahaki manakta puraaga hariba demon sing asibu mahakna fight tambibagi thabak tawba misak amani. Aduga mahakse sen gongpaw amadi chiawpaw gi su mapa oirami. Adubu asingba makidi Jangtaw hariba nupa asi afaba nupa amadi oirami. Aduga mahaki target asina phatraba evil sing aduga unaba asini. Hojik makoini gi fight asina howtringegi mamangda Nezha na tumnabagi tablet adu sasalami. Maram asina mahaki akchang asi obingi saktamda mo ola ami. Maudigi obing amadi Jangtaw makhoini mafam asida yamna kanba mongda fight tawnarami. Makhoini gi fight asida ahanbada obing na Jangtaw asibu khara laksarami. Maram asina obing na Jangtaw asibu phajana phudatlami. Maudigi Jangtaw adasu mahaki sakti du sinaduna obing asibu phajana phuba hawraami. Asumna makhoini yamna kanba mongda fight kyama tawrami. Arapadagina makhogi fight asi Master Taiji amadi lai supervisor sing aduna yengduna leribani. Matam asina Master Taiji adudi mahak yamna pakhatlami. Maramdi makhogi fight asida obing asi maithiradra haina khalami. Adubu mafam asida laiba lai sing adudi makhogi fight asi makhatana yengduna lerami. Maudagi makhoini fight asi asum taropa matamda Jangtaw asina mahaki sakti kya sinaduna mafam asida leriba posei sing asi loina ai sola lami. Masida natana Jangtaw na kariguma mantra ama sonduna mahaki sakti sing adu ahangba tiyada kapkhalami. Maram asina ahangba tiyadu puma mamjan khirami. Maudagi amangba nong sing adu nong chuthaba urami. Nong sing asi tarakpa matamda amuba masugi oina nong sing adu taraami. Masi uba matamda jangalda chattuna leramba chiawpaw adu yamna pakhalami. Maramdi mahaki mapa adu karigumba khudongthiba khara soiduna maki taramagani haiba sikhangami. Maram asigi mahak yamna thuna mahaki mapagi manakta chelaami. Hojik makhoini gi fight asida obing asi Jangtaw gi makhutta maithiba kya ama nangami. Maramdi Jangtaw na masa adu mangbagi sakti kya sinaduna mangduna obing asibu phajana phudatlami. Aroibada Jangtaw na obing gi mangak samasi paiduna mathakta thangkalaami. Aduga Jangtaw na makhutta electric ki thawraba thang ama thonduna obing asibu thillaga hat kya dun tawmi. Maudigi obing su yamna thuna mahaki ai sosan bagi power aduna Jangtaw gi makhut asibu ice loina olalami. Jangtaw su mahaki sakti leraba electric ki thang aduna obing asibu kakthatlaga haiduna kalakpa matamdadi obing na leithoktuna Jangtaw mahak masamaki makhut adu oina kakthatlalami. Makhut adu tatkraba matungda mafam asida amuba masugi churumba nongsing adusu loina lepkhirami. Maramdi mahaki atatpa makhut adugi kubakta mantra kaya ama iduna leiramba adu masa mathanta mutkibagini. Hojikti makhoini gi fight asida Jangtaw adu maithirami. Maram asina lai mayam adugi mamangda Jangtaw adu surrender tawrami. Aduga mahaki demon satra sing adudasu mahakna makhoi sing aduga phunaduna bahairami. Madugi mota makhoi sing adusu surrender tawnabagidamakta hairami. Masigi matungda mafam asida laiba lai mayam aduna Jangtaw amadi mahaki satra sing adu loina phajalami. Matang asida mahaki machanupa chiawpaw adusu mafam asida laami. Madugi chiawpaw na mahaki mapa Jangtaw asi lai sing aduna phajaliba adusu urami. Maram asidagi chiawpaw na yamna sauna mafam asida leriba lai singi lanmi sing asigi mathakta attack kyama tawba hurami. Masidas natna mahaki mapagi atatpa makhut adu Nezha na paiduna leiba asi uba matamda mahakna sumna khalami. Madudi Nezha haiba misak asi yamna phattaba misak amani haina. Maram asidagi Nezha amadi mafam asida leriba lai sing asigi lanmi sing asigi mathakta attack kyama mathang manau naina sathaba hurami. Matang asida mahaki mapa Jangtaw asina monda gyan tanaba wari kya ama lige tawmi. Adubu mahakti hena sauningkibana maram oiraga mafam asida leiriba mioi sing asida attack tawba du lepamde. Masi uba matamda lai tiro aduna chiawpaw asibu hatlaga haiduna mahaki sakti leiriba ten aduna tenjai ama kapthorami. Adubu Jangtaw na machanupa chiawpaw asibu kaningbagidamakta tenjai adugi mamangda chongsalami. Maram asidagi Jangtaw amadi chiawpaw makhoi ani tenjai aduna panduna mafam asida taduna lerami.
Tanja asida Dhiro aduna amukkasu makhoi mapa macha asi hatlage haiduna Shakti leraba tenjei ama kapthorami adubu jangtauna machanupa asi kaningbana maram oiraga mahaki mangbagi shakti adu sinaduna makhoini mafam asdagi yamna lapna chenkhirami asumna makhoinina mangduna lapna chenkhiba asi Dhirona uba matamda lai Dhiro aduna amukta shakti leraba masing thingamdraba tenjei kya ama kaptuna makhoibu tanahankhirami tenjei mayam aduna makhoigi manakta tasalakpa aduna maram oiraga Jangtao amadi chawpa makhoi ani adu laimaida onduna taraga leirami hojikti makhoi ani bu kanbina buidamakta kanamta leiramde maramastigi jangtangna mahaki machanupa chawpa wasibu mafamastigi chenkaro haiduna chelankhirami masi uba matamda lai Dhiro aduna chawpa wasibu hatlage haiduna tenjei ma kapke tarumi matang asida obingna Dhirona kapke toriba tenjei adugi mamangda changchalaktuna asumna hairami hojikti fight asisu loirabanina nahangna adumna tawge toriba adu to o haiduna thingami sinasi sense tawduna atopana kalamarom da Nijingi lanmi singaduna ngasai kai kraba posai ke adu semjanduna lerami masidus natna mahaki lanmi singadu amuke hena sakti lenabagidamagta mahangna kayama yengselami asumna mahangna tawba ngamliba asi kongpauna ayaba pirakpa adudagi ngamlibani maramasdagi makhoina kongpau asibu yamna thagalami masidus natna Nezhagi parents aduna kongpau asiga karigumba kharasu jaminarami Matang asida kongpau gi lanmi sing aduna mahaki manaunupa siawpau asibu mafam asida pusalakpa asi mahangna urami matam asida mahaki manaunupa siawpau asidi aduki matik sathina soktuna leirami masi uba matamda chen kongpau adudi yamna ngangami aduga mangondu soaliba sing asi kananano haiduna manaunupa siawpau asida hangami matam asida manaunupa siawpau asina asumna hairami ikhogi baba jentau adusu Nezhana hatokre wayesi hairamlaba matungda siawpau asisu mafam asida sikhirami mahaki mamangmaktada mahaki manaunupa asi sikiba asi uba matamda mahak yamna sauningami asidasu natana Nezhana mahaki mapa asi hatkre haibagi pau asi taba matamda mahak hena sauna laman khumningba maga loinana lepkhalami airiba sin asi change tawduna atopana kalamaromda Master Taiji amadi Nezha makhoi anina laigi palace aduda lai makok uwang adu unaba pamami matam asida mafam asida leiramba lai nupi amana asumna hairami uwang adudi hojik thabak yamna chenbana maram oraga nakhoina mahakpu hojik unaba phangaroi mahak hojik mafam asida su leite matang asida lai sing adugi manai ama chenselakduna Nezha amadi Master Taiji makhoi anida asumna hairami nakhoiga dragon gi lanmi sing aduga wasak nakhiba amadi yanakhiba wasak sing adu makhoina hojikti thugai khare madugi mota mafam aduda leiriba dragon amadi dragon gi lanmi sing aduna nakhoigi chentown kong hariba city adugi miyoi sing adu loina hatokre masi taba matamda Nezha amadi Master Taiji makhoi ani du yamna pakhalami maudagi Nezha adu panthaba tawdana makhoigi chentown kong hariba khun aduda yamna thuna chelaami mahangna makhoigi khungang adudi yorpa matamdadi mahak yamna ngakcharami maramdi makhoigi khungang adu maina tumna chaktuna ut onduna loina leirami asidas natna makhoigi khungi mi mayam adusu ut onduna ka kaduna mafam asida siraga loina leirami sumna mahangna nungsijaba mahaki khungangi miyoi mayam adu ka kaduna mafamda loina siraga leiramba si uba matamda Nezhadi mathwai yamna nungairamde audigi Nezhana kaptuna mahaki mama adu kauduna chensalakpa matamdadi mahaki mamana upamba helmet adu mafam asida kaiduna taraga leiramba si mahangna thengnarami matang asida Nezhagi manakta lai mayamgi ningthau oiriba uwang adu laami aduga uwangna Nezhada asumna hairami hojik nakhoigi khungangda thoaliba amangata mayam asi adai kanamtana nate dragon gi lanmi sing aduna mafam asida attack tawbadigi thoanbani hairami adubu matang asida Master Taiji aduna asumna hairami dragon gi lanmi sing aduga aikhoige yanaba ma porokibani maram asina makhoina kaidongnungda masigi thaba ase taronggataba mande maudigi uwangna Nezha amadi Master Taiji makhoi anida mafam asida yamna sauna tariba dragon gi khujingi mami sing adu uhalami aduga uwang aduna Nezhada asumna hairami hojikti dragon gi lanmi sing aduna nakhoigi family gi miyoi sing amadi khul asida leiba khunja sing asi loina hatoba phawo sida na kari yengduna leiri hojimak dragon gi lanmi sing aduga mathakta nahangna laman khungadabani masi taba matamda Nezha adudi mahaki masadu control ngamamde adugi matik sauningami maudagi mahaki makhongi ringi sakti edu sizinaduna mama mapagi laman khumnabagidamakta mafam asidagi mahak paiduna chatkirami matam asida uyang asina Master Taiji amadi mafam asida leiriba laising asida asumna hairami hojikti yamna thengkhre nakhoi kanamtana Nezha asibu thingba ngamaroi mahak hojik makhoigi khungang asigi miyoi mayam asi hatokpikhiba amadi mama mapa hatokpikhiba asina maram orga mahak yamna sauduna leiribani Nezhana laman khumnabagidamakta ahangba atia aduda paiduna lakpa matamda Nezhagi hakchang manungda yauriba obingi thawai adu thoroktuna Nezhada asumna hairami mahak hojik yamna saure na asaw badu phado aigi baba dragon gi lanmi sing aduga yanakhiba agreement adu kaidongnungda makhoina thugairamoi masi aigi thajabani nak munna mukta ditau
ꯑꯗꯨꯕꯨ ꯅꯦꯖꯥꯗꯤ ꯑꯣꯕꯤꯡꯅ ꯍꯥꯏꯔꯤꯕ ꯑꯗꯨꯝꯇ ꯇꯥꯔꯝꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯅꯦꯖꯥꯅ ꯃꯍꯥꯛꯅ ꯂꯃꯟ ꯈꯨꯝꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯇꯦꯁ ꯑꯗꯨ ꯄꯥꯡꯊꯣꯛꯑꯝꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯃꯐꯝ ꯑꯃꯗ ꯂꯥꯛꯑꯝꯃꯤ ꯅꯦꯖꯥꯅ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯇꯦꯁ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯇꯥꯔꯕꯗꯤ ꯑꯣꯕꯤꯡꯕꯨ ꯍꯤꯡꯀꯠꯍꯟꯅꯕꯒꯤ ꯍꯣꯂꯤ ꯄꯣꯁꯟ ꯑꯗꯨ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯄꯤꯔꯛꯀꯗꯣꯔꯤꯕꯅꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯂꯥꯛꯏꯕ ꯃꯐꯝ ꯑꯁꯤꯗ ꯖꯨꯂꯤꯌꯣ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯍꯟꯗꯛꯇꯤ ꯅꯦꯖꯥꯅ ꯑꯣꯕꯤꯡꯒꯤ ꯁꯛꯇꯝꯗꯨ ꯑꯣꯟꯗꯕꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤ ꯑꯁꯤꯒ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯐꯥꯏꯠ ꯇꯧꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯥꯏꯠ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯅꯦꯖꯥꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯍꯥꯠꯇꯣꯛꯑꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨ ꯅꯨꯡꯅ ꯑꯣꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯑꯀꯥꯏꯕ ꯅꯨꯡꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯁꯝꯖꯤꯟꯅꯔꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯆꯥꯎꯔꯕ ꯍꯤꯡꯆꯥꯕꯤ ꯑꯃꯒꯨꯝꯅ ꯊꯣꯔꯛꯑꯝꯃꯤ ꯑꯗꯨꯒ ꯆꯥꯎꯔꯕ ꯅꯨꯡꯁꯤꯡ ꯑꯗꯨꯅ ꯅꯦꯖꯥꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯀꯌꯥ ꯑꯃ ꯇꯧꯔꯛꯑꯝꯃꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯆꯥꯎꯔꯕ ꯅꯨꯡꯒꯤ ꯈꯨꯠ ꯑꯗꯨꯅ ꯅꯦꯖꯥ ꯑꯁꯤꯕꯨ ꯅꯟꯖꯟꯗꯨꯅ ꯊꯝꯃꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯅꯦꯖꯥꯒꯤ ꯁꯛꯇꯤ ꯂꯩꯔꯕ ꯃꯩ ꯀꯌꯥ ꯑꯃ ꯀꯥꯝꯊꯣꯔꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥꯊꯤꯔꯕ ꯅꯨꯡꯒꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯊꯨꯒꯥꯏꯗꯨꯅ ꯍꯥꯠꯇꯣꯛꯑꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯦꯖꯥꯅ ꯃꯍꯥꯛꯀꯤ ꯇꯧꯒꯗꯕ ꯇꯦꯁꯁꯤꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯇꯧꯕ ꯂꯣꯏꯔꯕꯅꯤꯅ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯅꯦꯖꯥꯒꯤ ꯃꯐꯝꯗ ꯍꯣꯂꯤ ꯄꯣꯁꯟ ꯑꯗꯨ ꯄꯤꯔꯛꯑꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯁꯤꯟꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯂꯥꯟ ꯑꯃ ꯊꯣꯛꯑꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ ꯍꯧꯖꯤꯛ ꯌꯥꯝꯂꯕ ꯂꯥꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯑꯣꯕꯤꯡꯒꯤ ꯃꯄꯥꯒꯤ ꯗ꯭ꯔꯦꯒꯣꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯃ ꯑꯣꯏꯅ ꯅꯦꯖꯥꯁꯨ ꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯇꯤꯝ ꯑꯗꯨꯗ ꯌꯥꯎꯔꯝꯃꯤ ꯁꯣꯝꯗꯅ ꯃꯥꯁꯇꯔ ꯇꯥꯏꯖꯤ ꯑꯗꯨꯅ ꯉꯁꯥꯏ ꯃꯥꯡ ꯇꯥꯛꯈ꯭ꯔꯕ ꯀꯪꯈ꯭ꯔꯕ ꯊꯝꯕꯥꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯣꯂꯤ ꯄꯣꯁꯟ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯍꯣꯂꯤ ꯄꯣꯁꯟ ꯑꯗꯨꯅ ꯑꯀꯪꯕ ꯊꯝꯕꯥꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯩꯖꯤꯜꯂꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯇꯒꯠ ꯇꯒꯠ ꯇꯦꯛꯂꯛꯑꯝꯃꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤ ꯊꯋꯥꯏ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯣꯕꯤꯡꯒꯤ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯀꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯅꯦꯖꯥꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯣꯕꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯊꯕꯛꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯇꯤꯟꯅꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗ꯭ꯔꯦ ꯁꯣꯝꯗꯅ ꯂꯩꯅꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯣꯕꯤꯡꯒꯤ ꯃꯄꯥ ꯑꯣꯒ꯭ꯋꯥꯡ ꯑꯗꯨꯅ ꯃꯊꯛꯇ ꯄꯥꯏꯈꯠꯂꯛꯇꯨꯅ ꯋꯨꯋꯥꯡ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯗꯨꯒ ꯎꯅꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯋꯨꯌꯥꯡꯅ ꯑꯣꯒ꯭ꯋꯥꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯈꯣꯏꯒꯤ ꯗ꯭ꯔꯦꯒꯣꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯇꯧꯈꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ ꯑꯗꯨꯕꯨ ꯑꯣꯒ꯭ꯋꯥꯡꯗꯤ ꯋꯨꯌꯥꯡꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ ꯃꯈꯣꯏꯒꯤ ꯗ꯭ꯔꯦꯒꯣꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒꯤ ꯖꯦꯅꯦꯔꯦꯜ ꯑꯁꯤ ꯁꯦꯟꯒꯣꯡ ꯄꯥꯎꯅ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯀꯅꯥꯅ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯂꯩꯕ ꯗ꯭ꯔꯦꯒꯣꯟꯁꯤꯡ ꯑꯗꯨꯗ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤꯕꯅꯣ ꯍꯥꯏꯕꯗ ꯃꯍꯥꯛ ꯈꯟꯖꯥꯟꯅꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯨꯌꯥꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯈꯣꯏ ꯑꯃꯗꯤ ꯆꯦꯟꯇꯥꯎꯟ ꯀꯥꯎꯟꯒꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯌꯥꯅꯈꯤꯕ ꯑꯗꯨ ꯅꯈꯣꯏꯅ ꯊꯨꯒꯥꯏꯔꯦ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯅꯍꯥꯛ ꯅꯁꯥꯁꯨ ꯌꯥꯎꯅ ꯃꯗꯨꯒꯤ ꯄꯥꯅꯤꯁꯃꯦꯟ ꯑꯁꯤ ꯐꯪꯐꯝ ꯊꯣꯛꯏ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯋꯨꯌꯥꯡꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯆꯐꯨ ꯃꯥꯜꯂꯕ ꯄꯥꯇ꯭ꯔ ꯑꯃ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗꯒꯤ ꯄꯥꯏꯊꯍꯜꯂꯛꯑꯝꯃꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯄꯥꯇ꯭ꯔ ꯑꯁꯤꯅ ꯂꯩꯕꯥꯛ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯣꯒ꯭ꯋꯥꯡꯒꯤ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯆꯐꯨ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯟꯕꯒꯤꯗꯃꯛꯇꯅꯤ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯑꯣꯒ꯭ꯋꯥꯡꯗꯤ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯁꯤ ꯈꯟꯖꯥꯟꯅꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯂꯩꯕ ꯗ꯭ꯔꯦꯒꯣꯟ ꯑꯍꯨꯝ ꯑꯗꯨꯕꯨ ꯎꯅꯔꯝꯃꯤ ꯑꯗꯨꯒ ꯑꯣꯒ꯭ꯋꯥꯡꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯗ꯭ꯔꯦꯒꯣꯟ ꯑꯍꯨꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯀꯔꯤ ꯇꯧꯔꯨꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯑꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯗ꯭ꯔꯦꯒꯣꯟ ꯅꯨꯄꯤ ꯑꯃ ꯌꯥꯎꯕ ꯑꯗꯨꯅ ꯑꯣꯒ꯭ꯋꯥꯡꯒꯤ ꯃꯃꯥꯡꯗ ꯊꯣꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯜ ꯑꯣꯏꯔꯤꯕ ꯁꯦꯟ ꯀꯣꯡꯄꯥꯎꯅ ꯍꯥꯏꯕꯗꯒꯤ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯣꯒ꯭ꯋꯥꯡꯗꯤ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒ ꯆꯦꯟꯇꯥꯎꯟ ꯀꯥꯎꯟ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯌꯥꯅꯈꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯊꯨꯒꯥꯏꯔꯦ ꯈꯟꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯃꯤ ꯃꯗꯨꯒꯤ ꯗ꯭ꯔꯦꯒꯣꯟ ꯑꯍꯨꯝ ꯑꯗꯨꯅ ꯑꯣꯒ꯭ꯋꯥꯡꯗ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯈꯣꯏꯗꯤ ꯅꯍꯥꯛꯅ ꯁꯦꯟ ꯀꯣꯡꯄꯥꯎ ꯑꯁꯤꯕꯨ ꯋꯥꯔꯒꯤ ꯖꯦꯅꯦꯔꯦꯜ ꯂꯤꯗꯔ ꯑꯣꯏꯅ ꯈꯟꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯗꯤ ꯇꯧꯕ ꯈꯤꯇꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯣꯒ꯭ꯋꯥꯡꯒꯤ ꯋꯥꯈꯟꯗ ꯃꯍꯥꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯋꯨꯌꯥꯡꯅ ꯄꯥꯅꯤꯁꯃꯦꯟ ꯄꯤꯔꯤꯕ ꯑꯁꯤ ꯃꯍꯥꯛ ꯄꯥꯝꯃꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯃꯁꯥꯃꯛ ꯋꯨꯌꯥꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯗ꯭ꯔꯦꯒꯣꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯀꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯑꯣꯏꯅ ꯂꯥꯟ ꯁꯣꯛꯅꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯑꯝꯃꯤ ꯃꯗꯨꯒꯤ ꯑꯣꯒ꯭ꯋꯥꯡꯅ ꯃꯐꯝ ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯋꯨꯌꯥꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯀꯌꯥ ꯑꯃ ꯇꯧꯔꯛꯑꯝꯃꯤ ꯑꯗꯨꯕꯨ ꯋꯨꯌꯥꯡꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯑꯣꯒ꯭ꯋꯥꯡꯅ ꯇꯧꯔꯛꯏꯕ ꯑꯦꯇꯦꯛ ꯀꯌꯥ ꯑꯁꯤ ꯂꯣꯏꯅ ꯉꯥꯛꯊꯣꯛꯑꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯨꯌꯥꯡꯅ ꯃꯍꯥꯛꯅ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯍꯥꯛꯅ ꯉꯁꯥꯏ ꯄꯣꯔꯛꯈꯤꯕ ꯌꯥꯝꯅ ꯆꯥꯎꯔꯕ ꯆꯐꯨ ꯃꯥꯜꯂꯕ ꯄꯥꯇ꯭ꯔ ꯑꯗꯨꯅ ꯂꯩꯅꯨꯡꯗ ꯂꯩꯔꯤꯕ ꯑꯣꯒ꯭ꯋꯥꯡꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯐꯥꯖꯟꯕ ꯍꯧꯔꯛꯑꯝꯃꯤ ꯁꯣꯝꯗꯅ ꯋꯨꯌꯥꯡꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯑꯣꯒ꯭ꯋꯥꯡ ꯑꯁꯤꯕꯨꯁꯨ ꯆꯥꯎꯔꯕ ꯆꯐꯨ ꯃꯥꯜꯂꯕ ꯄꯥꯇ꯭ꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯟꯁꯤꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯣꯒ꯭ꯋꯥꯡꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯛꯇꯤ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯃꯝꯗꯦ ꯇꯟꯖꯥ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯣꯒ꯭ꯋꯥꯡꯒꯤ ꯃꯅꯥꯛꯇ ꯅꯦꯖꯥ ꯑꯁꯤ ꯄꯥꯏꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯅꯦꯖꯥꯅ ꯑꯣꯒ꯭ꯋꯥꯡꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯣꯒ꯭ꯋꯥꯡꯅ ꯅꯦꯖꯥꯗ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯅꯦꯖꯥꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯗ ꯑꯁꯥꯎꯕꯅ ꯄꯤꯛ ꯊꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯒ꯭ꯋꯥꯡꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯅꯦꯖꯥꯅ ꯑꯣꯒ꯭ꯋꯥꯡꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯀꯌꯥ ꯑꯃ ꯇꯧꯔꯛꯑꯝꯃꯤ
asumna makhoi ani mafam asida yamna sathina fight kya ama tawrami somdana sauraba chapu malaba patra adugi masung kya tho aduna leiba aduda tara ami aduga masung mayam adu tamna tamna punchanarakduna lainung asida leiriba ogwangi lanmi sing asibu chapu asig manungda loina phajan ba hora ami somdana Nezha amadi ogwang makhoi ani yamna kanba mongda fight kya ama tawna leirami aroi badadi Nezha gi sakti sina kanman khibana maram orga ogwang adusu chapu digi manungda insanduna phajalaga thamkirami ogwangna chapu asig manungda hek takhibaga uyangna sauraba chapu asigi makhum asi sakti kya ama na kumjan kirami ojikti sauraba chapu asigi mathakta uyangna mantra kya ama sonjan kibana maram orga chapu asigi manungda leiriba dragon gi lanmi mayam asi amata thokpa ngamdana leirami somdana chapu asigi manungdana ogwangna mahaki makha tabda leiriba lanmi sing asida mahangna yamna saurami somdana kalamadana Nezha gi manakta uyang du laktuna asumna hairami ojikti dragon gi lanmi sing adusu usi supigi oina phajanduna thamkhrabani maram asina naha karisu awaba khan khaluragano adubu Nezha di mahaki mama mapa amadi khuladugi miyoi mayam adu kaina khibana maram orga mak mathwai nungaitana adum leirami adubu matang asida ikhang khongdana arapadagi Nezha gi mama mapa adu mahaki maikedu lakpa adu mahangna urami Nezha di mahaki mama mapa asina hingduna leiramba si uba matamda mahakti yamna haraujarami aduga Nezha gi mama mapa nasu machanupa Nezha asibu karisu soida ngamdana leiramba si uba matamda makoisu yamna haraujarami matang asida Nezha di mama mapa asi ujaba matamda mabungning nungsiduna mahak yamna kapsarami tanja asida master taiji amadi obing makhoi ani su makhoi gi manakta laami ojikti obing chu mahaki hakchang asi mapung phana semba loraduna laklabani tanja asida lijing haibadi Nezha gi baba asina yamna sauna uyangda makut thinduna asumna haira ami aikhoigi nungsiraba khunja mayam adubu tamthina hatokhiba adu dragon gi lanmi sing aduna nate nahaki namangda leptuna leiriba uyang hairiba nupa asinani masi taba matamda Nezha di yamna ngami maramdi mamangi matamdagi hairiba misak asi yamna phai haina man khanduna lakhibani audigi Nezha gi mapa lijing aduna machanpa Nezha da mamangda thokhraba wari sing adu liba hura ami Chengongpa gi manau nupa siawpa aduna siba matam aduda ahangba tiada ikhang khongdana dragon ama paiduna lakhi aduga pairiba dragon aduna aikhoigi lanmi sing amadi aikhoida attack kya ama tarokhi mauding ngakthoknabagi damakta Chengongpa gi makhada leiba dragon ahum aduna lakliba dragon ama aduda handuna attack kya ama taromi maram asidagi aikhoida attack taromba dragon adu machet tana kaikhi matang asida dragon adu onduna lakhiba misak adu atei kanamta natte uyang hariba misak asi oiduna leirami matang aduda Chengongpa na aikhoigi sentown kon hariba khungang asibu uyang gi maphamdagi kannaba yamna kana honakhe maramdi Chengongpa na su khangki madudi mahaki mapa hakhiba amadi mahaki manaunupa haliba asi Nezha nate uyang na sinduna halanbane haiba si khangami masitusnatana Nezha na makhoigi yanakhiba agreement adu kaidongnungda thugairo haiba si su mahangna khangami maram asidagi Chengongpa na yamna sauna uyang de yengduna mahaki manaunupa amadi mapa hakhiba adugi maramda ngangami adubu matang asida yamna ngaklibadi mahaki makhada leiriba yamna sathirba dragon ahum adu uyang gi manakta changkhirami aduga dragon king ahum adu uyang gi makhada mahaki thabak tawjarge haijana makhoina haijarami maramdi makhoi sing asi ogwang gi makhada haujik bandi oina phajanduna leiba adu makhoi pamamde makhoibu free ohinba ngamliba asi uyang hariba lai asi khatana ngamami maram asina makhoibu body oina phajanduna leiriba asidagi free ohinnabagi damakta makhoi humchu uyang gi makhada leikhirami tanja asida Chengongpa na mahaki makhada leiriba dragon king ahum aduna mangonda minam namduna asumna tarokani haiba si thajaramde maudigi dragon ahum asi haujikti uyang gi makhada leikhrabani makhoi ahum asina mafam asida leiriba mioi sing asida attack tarolagani haiba si khangami maram asina Chengongpa na Nezha gi parents asibu mafam asidagi yamna thuna puduna chatkirami somdana uyang na mahaki sakti kya sinaduna dragon king ahum adugi masada phajaliba saurba joli sing adu mahaki mantra sing aduna loina thugairami ojikti dragon king ahum adusu makhoigi masa adu free oirabanina makhoi ahum adusu uyang na haiba loina yarami maram asina uyang na haibagi matung ina dragon king ahum aduna tentan kon hariba khulasi mathakta portent kya ama hangtoktuna portent adudagi achakpa mairi kya ama tahala achakpa mai mahi mayam aduna tentan kon hariba khulasida sing isau lakpagumna mai mahi sing aduna laami punja mayam adusu achakpa mai mahi sing adudagi mathwai kanjanabagi damakta yamna kanna senjarami adubu dragon king ahum aduna yamlaba portent kya ama hangtoktuna mai mahi sing adu leptana thadarakpana maram oraga hulasida leiriba khunja mayam asi mai mahi sing aduna saktuna loina sirami atang asida Chengongpa amadi Nezha gi parents makhoi humna mafam asida lakliba monster sing asigachu yamna akanba mongda fight tawnarami makhoi sing asina asum fight taropa matamda Nezha gi mamagi makokta uppa helmet adusu kaiduna tahoboi rami haidiba helmet asini mamangi matamda Nezha na phangkhiba adu
ꯃꯧꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯃꯈꯣꯏꯅ ꯃꯥꯏꯊꯤꯔꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯁꯦꯟꯒꯣꯡ ꯄꯥꯎꯅ ꯈꯪꯉꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯁꯦꯟꯒꯣꯡ ꯄꯥꯎꯅ ꯅꯦꯖꯥꯒꯤ ꯄꯦꯔꯦꯟꯁ ꯑꯁꯤꯕꯨ ꯃꯐꯝ ꯑꯃꯗ ꯅꯨꯡ ꯑꯣꯜꯍꯟꯗꯨꯅ ꯊꯝꯃꯝꯃꯒ ꯃꯉꯣꯟꯗ ꯑꯣꯏꯅ ꯗ꯭ꯔꯦꯒꯣꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯇꯥꯟꯅꯍꯟꯈꯤꯕ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯈꯤꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯅꯦꯖꯥꯒꯤ ꯄꯦꯔꯦꯟꯁ ꯑꯁꯤꯕꯨ ꯅꯨꯡ ꯑꯣꯜꯍꯟꯗꯨꯅ ꯊꯝꯃꯝꯃꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯑꯆꯥꯛꯄ ꯃꯩꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯊꯦꯡꯕꯗ ꯁꯣꯛꯇꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯁꯨꯝꯅ ꯂꯤꯖꯤꯡꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯅꯦꯖꯥ ꯑꯁꯤꯗ ꯎꯌꯥꯡꯅ ꯇꯧꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯃꯛꯑꯝꯃꯤ ꯑꯗꯨꯒ ꯂꯤꯖꯤꯡꯅ ꯃꯆꯥꯅꯨꯄꯥ ꯅꯦꯖꯥ ꯑꯁꯤꯗ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯑꯝꯃꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯎꯌꯥꯡꯅ ꯅꯉꯣꯟꯗ ꯇꯧꯍꯟꯈꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯗꯨ ꯗ꯭ꯔꯦꯒꯣꯟꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯁꯤꯕꯨ ꯐꯥꯖꯟꯅꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯄꯨ ꯑꯄꯪꯕ ꯁꯤꯕꯅꯤ ꯑꯁꯤꯒꯨꯝꯂꯕ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯈꯪꯂꯛꯂꯕ ꯃꯇꯨꯡꯗꯗꯤ ꯅꯦꯖꯥ ꯑꯗꯨꯁꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯑꯝꯗꯦ ꯃꯧꯗꯒꯤꯗꯤ ꯑꯣꯕꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯐꯥꯖꯟꯈꯤꯕꯒꯤꯗꯃꯛꯇ ꯎꯌꯥꯡꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯖꯟꯈꯤꯔꯝꯃꯤ ꯅꯦꯖꯥꯁꯨ ꯑꯣꯕꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯐꯥꯏꯠ ꯑꯗꯨꯗ ꯌꯥꯎꯕ ꯆꯦꯟꯖꯟꯈꯤꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯣꯕꯤꯡ ꯑꯃꯗꯤ ꯅꯦꯖꯥ ꯃꯈꯣꯏ ꯑꯅꯤꯅ ꯎꯌꯥꯡꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯎꯌꯥꯡꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯂꯨꯋꯣꯡ ꯑꯃꯗꯤ ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯀꯌꯥꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯕꯨ ꯉꯥꯛꯊꯣꯛꯑꯝꯃꯤ ꯑꯁꯨꯝꯅ ꯅꯦꯖꯥ ꯑꯃꯗꯤ ꯑꯣꯕꯤꯡ ꯃꯈꯣꯏ ꯑꯅꯤꯅ ꯎꯌꯥꯡꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒ ꯐꯥꯏꯠ ꯀꯌꯥ ꯑꯃ ꯇꯧꯅꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯂꯨꯋꯣꯡ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯄꯣꯔꯇꯦꯜ ꯑꯃ ꯍꯥꯡꯇꯣꯛꯑꯝꯃꯤ ꯄꯣꯔꯇꯦꯜ ꯑꯗꯨ ꯍꯥꯡꯇꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯣꯔꯇꯦꯜ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯗ꯭ꯔꯦꯒꯣꯟ ꯀꯤꯡ ꯑꯍꯨꯝ ꯑꯗꯨꯁꯨ ꯊꯣꯔꯛꯑꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯣꯛꯈꯤꯕ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯗ꯭ꯔꯦꯒꯣꯟꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯤꯡ ꯑꯁꯤ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯗ꯭ꯔꯦꯒꯣꯟ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯅꯅꯕꯒꯤꯗꯃꯛꯇ ꯀꯟꯅ ꯆꯦꯟꯅꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯄꯣꯔꯇꯦꯜ ꯑꯗꯨ ꯏꯈꯪ ꯈꯪꯗꯨꯅ ꯊꯤꯡꯖꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯗ꯭ꯔꯦꯒꯣꯟ ꯀꯤꯡ ꯑꯍꯨꯝ ꯑꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯑꯃꯠꯇ ꯊꯣꯛꯄ ꯅꯪꯍꯧꯔꯝꯗꯦ ꯍꯧꯖꯤꯛꯇꯤ ꯗ꯭ꯔꯦꯒꯣꯟ ꯀꯤꯡ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤꯡ ꯑꯗꯨ ꯎꯌꯥꯡꯅ ꯐ꯭ꯔꯤ ꯑꯣꯏꯍꯟꯈ꯭ꯔꯕꯅꯤꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯃꯑꯣꯡꯁꯤꯡ ꯑꯗꯨꯗ ꯑꯣꯟꯊꯣꯔꯛꯑꯝꯃꯤ ꯑꯗꯨꯒ ꯎꯌꯥꯡꯒꯤ ꯇꯤꯝ ꯑꯗꯨꯗ ꯌꯥꯎꯁꯟꯗꯨꯅ ꯅꯦꯖꯥ ꯑꯃꯗꯤ ꯑꯣꯕꯤꯡ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯛꯇ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯌꯥꯎꯁꯟꯗꯨꯅ ꯐꯥꯏꯠ ꯑꯗꯨ ꯇꯧꯁꯤꯜꯂꯛꯑꯝꯃꯤ ꯃꯧꯗꯒꯤꯗꯤ ꯗ꯭ꯔꯦꯒꯣꯟ ꯀꯤꯡ ꯑꯍꯨꯝ ꯑꯗꯨꯒ ꯅꯦꯖꯥ ꯑꯃꯗꯤ ꯑꯣꯕꯤꯡ ꯃꯈꯣꯏ ꯑꯅꯤꯒ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯐꯝ ꯑꯁꯤꯗ ꯐꯥꯏꯠ ꯇꯧꯔꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯑꯁꯨꯝ ꯐꯥꯏꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯣꯕꯤꯡꯅ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯗ꯭ꯔꯦꯒꯣꯟ ꯀꯤꯡ ꯑꯍꯨꯝ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯃꯣꯏ ꯍꯥꯏꯕ ꯑꯁꯤ ꯃꯔꯝ ꯑꯁꯤꯅ ꯅꯦꯖꯥ ꯑꯃꯗꯤ ꯑꯣꯕꯤꯡ ꯃꯈꯣꯏ ꯑꯅꯤꯅ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯥꯅ ꯂꯩꯆꯤꯟ ꯃꯌꯥꯝ ꯑꯃ ꯊꯣꯛꯍꯜꯂꯝꯃꯤ ꯂꯩꯆꯤꯟ ꯃꯌꯥꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯗ꯭ꯔꯦꯒꯣꯟ ꯀꯤꯡ ꯑꯍꯨꯝ ꯑꯗꯨꯅ ꯅꯦꯖꯥ ꯑꯃꯗꯤ ꯑꯣꯕꯤꯡ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯎꯕ ꯉꯝꯃꯝꯗꯦ ꯃꯧꯗꯒꯤ ꯗ꯭ꯔꯦꯒꯣꯟ ꯀꯤꯡ ꯑꯍꯨꯝ ꯑꯗꯨꯅ ꯂꯩꯆꯤꯟ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯦꯖꯥ ꯑꯃꯗꯤ ꯑꯣꯕꯤꯡ ꯑꯁꯤꯕꯨ ꯊꯤꯕ ꯆꯪꯄ ꯃꯇꯝꯗꯗꯤ ꯅꯦꯖꯥ ꯑꯃꯗꯤ ꯑꯣꯕꯤꯡ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯁꯨ ꯗ꯭ꯔꯦꯒꯣꯟ ꯀꯤꯡ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯁꯛ ꯃꯑꯣꯡ ꯑꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯗ꯭ꯔꯦꯒꯣꯟ ꯀꯤꯡ ꯑꯍꯨꯝ ꯑꯗꯨꯅ ꯅꯦꯖꯥ ꯑꯃꯗꯤ ꯑꯣꯕꯤꯡ ꯑꯁꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕ ꯑꯁꯤ ꯈꯟꯗꯣꯛꯄ ꯉꯝꯃꯝꯗꯦ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯗꯨꯅ ꯅꯦꯖꯥ ꯑꯃꯗꯤ ꯑꯣꯕꯤꯡ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯅꯦꯖꯥ ꯑꯃꯗꯤ ꯑꯣꯕꯤꯡꯅꯤ ꯍꯥꯏꯖꯟꯗꯨꯅ ꯃꯈꯣꯏꯁꯨ ꯌꯥꯎꯁꯟꯗꯨꯅ ꯂꯥꯟꯃꯤ ꯑꯗꯨꯗ ꯃꯈꯣꯏꯒ ꯄꯨꯂꯞ ꯆꯪꯗꯨꯅ ꯐꯨꯖꯜꯂꯝꯃꯤ ꯑꯁꯨꯝꯅ ꯅꯦꯖꯥ ꯑꯃꯗꯤ ꯑꯣꯕꯤꯡ ꯃꯈꯣꯏ ꯑꯅꯤꯅ ꯗ꯭ꯔꯦꯒꯣꯟ ꯀꯤꯡ ꯑꯍꯨꯝ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ ꯁꯣꯝꯗꯅ ꯎꯌꯥꯡꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯆꯥꯎꯔꯕ ꯆꯐꯨ ꯃꯥꯜꯂꯕ ꯄꯥꯇ꯭ꯔ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯔꯕ ꯃꯩꯁꯥ ꯀꯌꯥ ꯑꯃ ꯄꯤꯁꯜꯂꯝꯃꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤ ꯆꯐꯨ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯁꯤ ꯃꯩꯁꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯏꯅ ꯁꯤꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯅꯦꯖꯥ ꯑꯃꯗꯤ ꯑꯣꯕꯤꯡ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯎꯌꯥꯡꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯀꯌꯥ ꯑꯃ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯥꯏꯁꯜꯂꯛꯑꯝꯃꯤ ꯑꯗꯨꯕꯨ ꯎꯌꯥꯡ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯏꯁꯜꯂꯛꯂꯤꯕ ꯅꯦꯖꯥ ꯑꯃꯗꯤ ꯑꯣꯕꯤꯡ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯑꯥꯏꯁꯀꯤ ꯅꯤꯗꯜ ꯍꯥꯏꯕꯗꯤ ꯑꯥꯏꯁꯀꯤ ꯖꯦꯇꯨꯝ ꯃꯥꯜꯂꯕ ꯄꯣꯠꯁꯛ ꯀꯌꯥꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗ ꯊꯤꯟꯖꯟꯗꯨꯅ ꯂꯦꯡꯕ ꯌꯥꯍꯟꯗꯕꯤꯗ ꯃꯐꯝ ꯑꯁꯤꯗ ꯐꯥꯖꯟꯗꯨꯅ ꯊꯝꯃꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯛꯆꯥꯡ ꯑꯁꯤꯅ ꯍꯦꯛ ꯂꯦꯡꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯗꯨꯅ ꯁꯤꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯅꯦꯖꯥ ꯑꯃꯗꯤ ꯑꯣꯕꯤꯡ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯐ꯭ꯔꯤꯖ ꯇꯧꯗꯨꯅ ꯂꯦꯡꯕ ꯌꯥꯗꯕꯤꯗ ꯐꯥꯖꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯎꯌꯥꯡꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯎꯔꯤ ꯋꯥꯔꯤ ꯀꯌꯥꯅ ꯅꯦꯖꯥꯒꯤ ꯄꯦꯔꯦꯟꯁ ꯑꯃꯗꯤ ꯃꯁꯇꯔ ꯇꯥꯏꯖꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯐꯥꯖꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯌꯥꯡꯅ ꯃꯈꯣꯏ ꯃꯉꯥ ꯑꯁꯤꯕꯨꯁꯨ ꯆꯐꯨ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯥꯗꯈꯤꯗꯨꯅ ꯐꯥꯖꯜꯂꯒ ꯊꯝꯈꯤꯔꯝꯃꯤ ꯃꯈꯣꯏ ꯃꯉꯥ ꯑꯁꯤꯅ ꯆꯐꯨ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯣꯕꯤꯡꯒꯤ ꯃꯄꯥ ꯑꯣꯒ꯭ꯋꯥꯡꯅ ꯃꯈꯣꯏ ꯃꯉꯥ ꯑꯁꯤꯕꯨ ꯀꯟꯕꯤꯔꯝꯃꯤ ꯑꯣꯒ꯭ꯋꯥꯡꯗꯤ ꯃꯆꯥꯅꯨꯄꯥ ꯑꯣꯕꯤꯡ ꯑꯁꯤꯅ ꯍꯤꯡꯗꯨꯅ ꯂꯥꯛꯄ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯆꯥꯅꯨꯄꯥ ꯑꯣꯕꯤꯡꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯣꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥ ꯑꯁꯤꯗꯤ ꯃꯆꯤꯟ ꯇꯨꯝꯂꯕ ꯑꯥꯏꯁꯀꯤ ꯅꯤꯗꯜ ꯀꯌꯥꯅ ꯃꯁꯥ ꯄꯨꯝꯕ ꯑꯁꯤ ꯊꯤꯟꯖꯟꯗꯨꯅ ꯐꯥꯖꯟꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯧꯗꯒꯤ ꯅꯦꯖꯥꯒꯤ ꯄꯦꯔꯦꯟꯁꯀꯤ ꯃꯁꯥꯗ ꯎꯔꯤ ꯋꯥꯔꯤ ꯀꯌꯥ ꯑꯃꯅ ꯐꯥꯖꯜꯂꯤꯕ ꯑꯗꯨ ꯑꯣꯒ꯭ꯋꯥꯡꯅ ꯂꯣꯏꯅ ꯀꯛꯊꯠꯇꯨꯅ ꯅꯥꯟꯊꯣꯛꯍꯜꯂꯝꯃꯤ ꯑꯣꯒ꯭ꯋꯥꯡ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯁꯤꯡꯕ ꯑꯃꯗꯤ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯣꯒ꯭ꯋꯥꯡꯅ ꯃꯍꯥꯛꯀꯤ ꯃꯐꯝ ꯑꯁꯤꯗ ꯐꯥꯖꯟꯗꯨꯅ ꯊꯝꯕ ꯗ꯭ꯔꯦꯒꯣꯟꯒꯤ ꯂꯥꯟꯃꯤ ꯃꯣꯟꯁꯇꯔ ꯀ꯭ꯔꯦꯆꯔ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯐ꯭ꯔꯤ ꯑꯣꯏꯍꯜꯂꯝꯃꯤ
Matang asida makoina leiriba mafam asida Wuyangna akanba hit kaya ama pisalakkiba asina maram oiraga tapu asigi manungda leiriba dragon gi lanmi kaya amadi ut onduna siba horami masi uba matamda ogwangna lanmi sing aduda nakhoi tumin phamduna lainingduna leyu hainarami asumna makhoi sing adu mamin uchanduna tumin phamduna leiba asina maram oiraga makhoi gi masa sing aduda silama kakhalami maram asina makhoi gi masa sing aduda hit aduna karisu tawbangamamde adubu matang asida Lady Jin haibadi Nezha gi mama asidi hit asina kanman khibana maram oiraga mahakti control tawbangamamde maram asina mahakki masa asi mafam asida lekthara ami masi uba matamda Nezha di mathwa yamna nungairamde matang asida Wuyang adu makhoi gi manakta laami aduga Wuyangna Nezha da offer ama pirami madudi mahangna asumna hairami karigumba nahak nasana thanta sijaba tarabadi nahakki namanapa asi aina mafam asigi thadokpigani oyesi hairaga poison matum amabu Nezha da saw haiduna pirami matang asida Nezha gi mama Lady Jin aduna yamna thuna sangtuna poison matum asibu paiduna mai manungda langthakirami aduga Nezha gi mama aduna yamna sauna sumna lauduna hairami isanupa asina sauraba matungda mahangna pumnama singasi thodang singasi loina lauduna lehugodoribani maram asina aigi chanpa Nezha asina sauraba matungda mahakki masa ase free oina yamna nungaina hinganba do aina pami oyesi hairaba matungda Nezha gi mama asina masanupa Nezha asida nungsina konjanbira ami aduga Nezha gi mama aduna Nezha da asumna hairami Nezha mamana nahakpu aduki matik nungsiko matang asida Nezha adusu thawai nungaitana mapi taba makai kapa ami aduga mahakna piknigai matamda mahakki mamaga loina khiba adu mahak haujikti loina ningsinga ami adudi mahakna diman gi form da angang moina polakpa tarabasu mahakki mama mapana mahakpu kayada nuksijai haibadu mahak haujikti loina khanga ami adugi Nezha na thamoi sokna kaptuna mahakki mama aduda ima ayakpu mutangak piu aise imagi sane haibada matik chadraba masa amani hojik thokliba thodok mayam asi aina maram oraga loina thoklibani maram asina ima nasabu muktadi ngakpiu asumna kaptuna Nezha na mahakki mama asida haijarami matam asida Nezha gi mama asina Nezha da isana karisu lanba leite imana isa Nezha nahakpu matam punamakta nungsiduna leigani hairami wayesi hairamlaba matungda Nezha gi mama asisu mafam asida ifun onduna mahakki masadu mangkhirami aduga mahakki masadu matum taba haimaru amagumna onduna lehaurami masina tangninglibadi mafam asida piraiba saraba hit asina maram oraga mahakki mama asisu mafam asida sikre haibani asumna mahakki hek mamangmaktada mahakki mama asi sikhiba asi uba matamda Nezha adu aduki matik sauninga ami maram asidagi mahakki masada aiskinidan mayam adu karisu kiba tawdana madudagi mahak adu yamna kanna lautuna mahakki masa adu macet tana paithora ami aduga mahakki hakchang adu yamna sathiraba mawamda ola ami aduga paiduna leiriba haimaru malaba mamagi thawai asibu mahakna khungkattuna mapada phajana senabiu haiduna pirami masigi matungda obingi hakchangdasu phajaliba aiski nidal mayam asibu Nezha gi power asina loina thugairami asumna Nezha gi power asina obing asibusu free ohelami maudagi Nezha amadi obing makhoi ni sakti ru sinaduna makhoibu phajanduna leiriba sauruba sapu asibu thugaina bagidamakta makhoi ni niyamna kana honarami mapalomdana sapu adugi makhum adu hangtorokpa asi uba mathamda Wuyangna mahakki chaisu adugi power adu sinaduna sapu adugi mathakta yamna saurba u ama hawalami adugi mara singaduna sapu asigi makhum asi yamna chetna mu phajalan kirami maram asidagi Nezha amadi obing makhoi nina sapu asi thugaibang maktabadagi famasta leiba lanmi mayam asisu loina yauduna sapu asigi mayaida yungiba yamna sauraba sanagumlaba masai asida makhoi mayam sangduna yamna kanna inkhatlami maram asidagi sapu malaba mathak asida hauriba yamna sauraba upambi asisu sapu asi kairakpa matamda loina kaikhirami aduga sapu asigi manungda phajanduna thamkhraba demon gi lanmi sing adusu loina free oiduna nathorami mahudagi di Nezha gi team amadi Wuyang gi team makhoi ani du mafam asida yamna kanba mawngda lan songnarami matang asida Wuyang gi saktam madu yamna tamthiba amagi mawngda onthorami mahakki masa asi hek yengba matamda akibagi masakni Nezha amadi obing makhoi ani na Wuyang ga panarami aduga atopa lanmi kaya amana akhoigi atopa lanmi sing aduga yamna kanna fight tawduna leinarami mahudigi Nezha amadi obing makhoi ani na Wuyang asibu halagaiduna paislakpa matamdadi Wuyang gi power aduna Nezha amadi obing makhoi ani sibu phajankhirami aduga mafam asida uri wari kaya ama thoalaktuna Nezha amadi obing makhoi ani sibu uri wari singaduna loina yasalanduna phajalaga thamami adubu makhoi ani gi sakti sina hena kankibana maram orga Wuyangna makhoi ani sibu phajanba ngamamde madugi mota obing amadi Nezha makhoi ani na Wuyang asibu mafam asida aduki
matik tamchina fudatlami maramasitiki Wuyang atu makogi fight asida maithirami maudigi Nezha na yamna sauna Wuyang asibu halaga aduna paisalakpa matam asidadi Wuyanggi makhada leiba maki manai sing aduna mafam asida portal ama hangtoktuna akogi guru Wuyang asibu mafam asidagi puduna chatkirami Wuyongna chatkiba asina maram oraga mafam asida leiramba laigi lanmi sing adusu maithiraduna mafam asidagi loina chenakirami asumna lai sing amadi demon singi fight asida demon sing aduna mai paami aibadi obing amadi Nezha gi team aduna lana si mai pa khre haibani lana sina lorba matungda Nezha na obing da mamangda mangna soikiba sing adu ngakpiu haiduna haijarami obing nasu Nezha da ma karisu adugi maramda khanba leite napu ngakpi rabane hairami atang asida obingi baba o kwang adu mafam asida laktuna Nezha na makhogi dragon gi lanmi sing asibu kanbibagi damakta magonda thagalami maudigi obing na Nezha asibu makhogi loina na chatkhasi haiduna hairami adubu Nezha na yaramde madugi motta Nezha na sumna hairami aise phatraba demon amane haiba sikhangi adubu ai mafam amatada lotun leiba pamdre aigi lemoriba punsi asdi free oina ining tamna hingba du pame haiduna hairami masi tarba matungda obing amadi maki baba ogwang makhoi ani dusu makhogi lanmi me amaduga samudargi ironung asida makhoina leigadaba jaga aduda handuna chatkirami makhoina sum lakpa matamda obing di mathwai nungaitana laami masana asumna mathwai nungaitana leiba si ogwang na su khangami maudigi ogwang na machanupa obing asida asumna hairami ngasidigi nahaksu kanagumba amatagi makha ponduna leitrabani maramasina nahaksu nahaki apamba mongda naning tamna hingjaruro haiduna mahaki mapa asina obing asibu thadokpiraami asumna mapana hairakpa wa asi taba matamda obing atu yamna haraurami maudigi mapa aduda mahakni yamna nungsina konjanjarami masigi matungda obing adusu Nezha gi manakta amu laami matam asina Nezha adu mafam istigi chattabida leirami masi uba matamda obing na Nezha da nahak hojik phawbada chattabida leiramliba karigino haina hangami masida Nezha na obing da asumna hairami aina khangi nahak amuk hanna aigi nakta soidana maki lakhigani haiba si maramasina aina nahakpu ngairamlibani hairami sinasi sense tawtuna mathangi sinda Wuyang hairiba lainik thawadu aikhoida mu uhalai hairiba matam asidadi mahaki mama mamit adu ngasai Nezha hoiga fight tawkiba matamda sokpadagi pungpom pomduna leirami phibam asi hek yengba matamda yamna nokningba haiba adu su oiri maudigi Wuyang na makhoigi underground da phajanduna thamiba lanmi sing adigi manakta changtuna yengami hairiba matam asida aikhoina khangba ngami madudi sen gongpaw asi makhoina mafam sita phajanduna thamami maudigi Wuyang na sen gongpaw gi mapa adu mafam sita phajanduna thamamba adu sen gongpaw da ulami mamangdigi sikre haiduna khanduna leiraba mahaki mapa asi hingduna leiramba asi uba matamda sen gongpaw adudi yamna ngakjarami aduga Wuyang na makhoi ani asibu makhoigi lanmi gi team asida yauna bagi damakta hairami aduga Nezha gi team aduda revenge launa bagi damakta so hairami jenasi sense tawduna film asigi aroiba sinda Wuyang na leiriba palace asida miyo ani khaklami miyo ani sigi mamingna jinsa amadi musa koromi makhoi ani se atai kanamta natte Nezha gi mayamba oirami asumna makhoi ani na Wuyang gi manakta lakpagi sin asi ulaba matungda nungairaba movie asi matang aswaida losankirami karigumba ngasigi aigi explanation asida soikiba lankiba yaurubasu mayamna ngakpiu ngasigidi matang aswaida kainarasi